Ozana ibikhiba isaido adu ngahtang bior mayam ga punna taminaraga ngahtang pothasi oza khoi taminasi tabaki ningthau jisuna bibi ba ingtha batai bangda yamna phajaba kaka mangi jauna sakpa ozana ibiba asuki matik message na thallaba manipurda santi lehansi haibagi prayer phawba yauraba isai phajaba ma ozana ibiba ase khoi myam punna taminare ozana sigi asu phajaba isai sima thambiramba ozawa yam thagatjai ozana ibagi aduga oza makhata na mu wari mu nachana hangjaning base ozagi punsigi tangkak khara haitare punsi haurakpagi isor thajabagi isor lausilakpagi thaugal chatpagi adigi isorgi thaugal haidi achoba platform singda ozana isorgi thaugal dorpagi wari mayam matahanbire sigi makha tabada aina khangjaning base oza thaugalgi punsi se nungai bra oza wabra awaba nungai ba kari kari thaugalgi punsi da kari thengnabi rakhiba leibage adusu ꯑꯩꯈꯣꯏ ꯅꯆꯥ ꯃꯔꯨꯑꯣꯏꯅ ꯕꯤꯌꯣꯔ ꯃꯌꯥꯝꯅꯁꯨ ꯁꯣꯏꯗꯅ ꯇꯥꯅꯤꯡꯒꯅꯤ ꯃꯔꯝꯗꯤ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯄꯨꯟꯁꯤꯅ ꯎꯔꯤꯕ ꯍꯥꯏꯗꯤ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯃꯁꯛꯁꯦ ꯑꯣꯖꯥ ꯁꯦꯡꯅ ꯍꯥꯏꯖꯔꯒꯗꯤ ꯑꯣꯖꯥꯅ ꯆꯔꯆꯇ ꯐꯖꯕ ꯐꯤꯖꯦꯠ ꯁꯦꯠꯂꯒ ꯑꯣꯖꯥꯅ ꯃꯌꯥꯝꯗ ꯃꯦꯁꯦꯖ ꯄꯤꯕꯤꯕ ꯑꯗꯨꯒ ꯑꯆꯧꯕ ꯄ꯭ꯂꯦꯠꯐꯣꯝꯁꯤꯡꯗ ꯃꯦꯁꯦꯖ ꯄꯤꯕꯤꯕ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡꯗꯨꯗꯤ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯐꯝꯅꯦꯕ ꯑꯣꯖꯥ ꯑꯗꯨꯕꯨ ozagi punsida madugi maithongdudi ngahaki maithongni adubu ozagi punsida manungda minadi ubidraba mapu ibungo isor khaktana ubiba atopa maithong awabagi nungaibagi su tonganba leramgani adugumba wari du soza tasengna tajaningba haitare aduna thogalgi punsisida oza kari awaba nungaiba thengnabirakibage madusu khara tenna tangdibiyune oza yam nungaijai haidoksege aikhoi thogalgi punsisi nungaibung hakta natte yan hanna gospel campaign si sandok charaga platform dagi hek kumtharpu matamda nawa laude hairaga nungna thajin birakpa su thengna jakhi aikhoi hojikti leitre aikhoi ga tinnajaramba bisenpur dagi shamani sharma haiba malai mai testimony sil loiraga aina wapau sando amdaida hekta nung sina len tabagum tarakpani aina wapau sandokpa sida thajaningdaba makhoi yetnabadagi khatnabadagi meeting taba lakpa mising kokai langainaba yauki yamna awaba haiba tare aigi khujing si pairaga namada nama kauningdaba migi mamada mama kauningba paisa pamadi paisa pige lao haina khujing si pairaga chingthokpigiba misu lai aduga pulpit macha masigumba angle aikoigi camera thangal isigumba challaga morok ngobu phi mana koisillaga aisi pau sandu ingai matamda nipa amna parabab changhillaga law sida meeting taw yaroi na khujing pairaga chingthokpire aduga langnari matam sida aikoi oja lal khumai hina ojar khon nang kibra nang kirade ai sandoki law to oja ai kijade na tawdagi binod kumar na ko khoi violin khongba amaga kaka binod khoi gi iratadi leitrabai ga thawal tongmin najaramba kumar makhoi anina kopthuaga makhoi anina nakanda wari shabiraga aina 40 minute kumba afa wapau sando edo ai sando poloramda edo mana kari tawgebo ai bu na khoina somda phajil la thama ama thaduga somda afa wapau som sando lena tawgiba ama lai aduga aikhoi khana chaina ba ma thoki maduda su kari tawgebo makhoina pung 8 phaudang matam piban
Program se. Program se. Pung manga dagi. Isai nongmai sa ingai kari tauringai matamda. Aikoi matamda hojin khidna aina pau sandokada matam si minute 35 hatang ngaire. Adu club ki meeting da matam khitang happy ba yabra na kanda sidagi di hena yararoi haibadagi minute 35 sandoga apabu apau du sandoga aikoi toki aduga loina na shorgi thogal taw matam sida awaba kudong thibadi thengnai adubo aigi nupi si lairik ti haijade mas adu orsu aigi pungning yam thogat pi ba haitar oza marak sida ima se kari lam ningol oidoino ai haige masi khoigi tombram ni khoirom makoi gi lepham se tamu fishery gi head kano taw khoirom sida ne khoi kaibul lamjau kaibul pagi lambi adom da ko aduna masi lerle su kaya haiti ai si lok thongdana kaidodana isa si arum haudana as makoi gi meeting do ai chalaroi da ngasi di kanano ma sandokna na ba hai khrage na hai kanda mana kari toruke bu nang chatabi yaroi hai mi sai sakpo kari to mi sing di chatti mai no pina nang naabni na sakrano khokrano hai duga nang di ai chalo hai si kari gino na hai kanda mana kari ha ge nang in hot sinana mi di laite nang chatab suya yaroi nang chatladi ishona soidna phan bini nang chatradi nani hai ai nana adum chatle aduga sandoraga halakpa matamda su phaiye anabase aduga loina na aina chathok chaba matamda pung kya da nang afawa pau sandokadabno hairaga chillaba thabak kaya marum ma thaduoga ai da makta mana prayers adum support tawbi do aina pulpit leaping ai matamda magi prayer tawbi khonjel se aina tai aduga aigi thogal gi punshi sida ai kari tawjagi haibabu awaba nida mina fajana ngangna bidi lairla suju haitaba adu tawba masi a platform da kahal loidabni ma adu tawroidabni haibasi yam thina chaibi oza adwaida hapetang lepiu ko hoi aina oza da thogat chaning ba haitare oza se thogal gi punshi chapiba matamda awaba mayam ama awaba gi wari ngaktani oza na libiribase ado oza ngasi phauba awaba mayam do tungda thamlamlaga ishor gi thogal tawdaba yate haina ngasi phau thogal tawbiriba oza gi matau aikhoisu tamba ngamba oijage oza ado oza daina sinena thogat chaning base aduga oza hojiki oza gi mina ngangna biba adugumbagi wari dusu hoi oza na makhatana kari oza da nungai taba phauki ba dusu ma haibiram moduga oza daina amuka hangjaning base hoi oza na thogal tawba chatluraga awaba mayam thengnaruraga halakpa matamda yumda kari problem gumba thengnaba isona kari angakpa thabak tawbi khiba leiba adugumba su dum yauna dibiram oza yaw hoi ai lijage aikoi aina thogal tawba halakpa matamdadi ayamba matamdadi imung manunggi adum nupi angang singna adum harau taram na adum okpi baba la haina mayam chenthok piraga taram na okpi aduga loinana aina thogal tawringai matamda ai nupi gi anabam leikhi kari anabano masi sor phungit pi haitare sor honba wabagi adugumba matamduda hanjinba natabada aina pau sandokpa chalingai matamda adugumba tawbadagi hospital da pukhatpadagi ai si kawba lakpa matam su yawi adubu aidi pau sandokpa loidrim khai chatte karigino bu ai chalaga ngamgadaba natte aduna aidi sorgi thogal tawbanina aina sida thawai yauna tawradi isorna mabu phanbini haiba wakhal da ai chatte aduga mina thina ngangbi bo warasu aina misumbu waraujade karigidamutano haibabu aigi asonba puthoga ngangbiribado aigi punsi semkat chananabane khallaga aigi punsi se adum semkat charaga mina ngangbirakpa sopirakpa se ai kaya thausadana adum
ꯏꯁꯣꯔꯒꯤ ꯊꯧꯒꯜꯁꯤ ꯇꯧꯖꯔꯛꯏ ꯋꯥꯔꯧꯗꯦ ꯍꯥꯏꯕꯅꯦꯕ ꯑꯣꯖꯥꯅ ꯍꯣꯏ ꯄꯤꯕꯤꯔꯤꯁꯦ ꯑꯣꯖꯥꯗ ꯃꯥꯗꯤ ꯂꯥꯏꯔꯤꯛꯁꯨ ꯍꯩꯇꯕ ꯀꯔꯤꯝꯇꯁꯨ ꯈꯪꯗꯕ ꯃꯥꯅ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯇꯧꯔꯤꯁꯦ ꯑꯗꯨꯗꯨꯗꯨ ꯍꯥꯏ ꯃꯌꯥꯝꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯄ ꯅꯣꯛꯅꯕꯤꯔꯛꯄ ꯆꯩꯔꯛꯄ ꯃꯌꯥꯝꯁꯤ ꯑꯣꯖꯥꯒꯤ ꯑꯁꯣꯏꯕ ꯁꯦꯝꯗꯣꯛꯄꯤꯔꯛꯄꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯍꯣꯏ ꯃꯌꯥꯝꯕꯨ ꯋꯥꯔꯧꯕ ꯂꯩꯇꯦ ꯍꯥꯏꯕꯅꯦ ꯑꯣꯖꯥꯒꯤ ꯊꯃꯣꯏꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯞꯄꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯑꯗꯣ ꯑꯣꯖꯥ ꯃꯤꯑꯣꯏꯕꯅ ꯊꯃꯣꯏ ꯐꯖꯕ ꯍꯥꯏꯕꯁꯤ ꯏꯁꯣꯔ ꯌꯥꯎꯕ ꯊꯃꯣꯏ ꯑꯣꯏꯕ ꯑꯗꯨ ꯈꯛꯇꯅ ꯊꯃꯣꯏ ꯐꯖꯩꯀꯣ ꯑꯣꯖꯥ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯤ ꯑꯣꯖꯥꯒꯤ ꯊꯃꯣꯏꯗ ꯑꯣꯖꯥꯒꯤ ꯄꯨꯟꯁꯤꯗ ꯏꯁꯣꯔꯅ ꯊꯃꯣꯏ ꯃꯅꯨꯡꯗ ꯂꯩꯕꯤꯕꯒꯤ ꯃꯔꯝꯅ ꯑꯣꯖꯥꯗ ꯏꯪꯊꯕ ꯑꯗꯒꯤ ꯅꯨꯡꯉꯥꯏꯕ ꯑꯗꯩ ꯃꯤꯅ ꯆꯩꯔꯛꯑꯁꯨ ꯑꯐꯕ ꯑꯣꯏꯅ ꯈꯟꯗꯣꯛꯄ ꯉꯝꯕꯒꯤ ꯋꯥꯈꯜ ꯂꯩꯔꯤꯁꯦ ꯏꯁꯣꯔꯅ ꯑꯣꯖꯥꯒꯤ ꯅꯨꯡꯗ ꯂꯩꯕꯤꯕꯒꯤ ꯃꯔꯝꯅꯅꯦꯕ ꯑꯣꯖꯥ ꯍꯣꯏ ꯀꯣ ꯌꯥꯝ ꯍꯔꯥꯎꯖꯩ ꯑꯣꯖꯥꯒꯤ ꯋꯥꯔꯤꯁꯦ ꯇꯥꯔꯨꯕ ꯈꯨꯗꯤꯡꯗ ꯇꯝꯖꯅꯤꯡꯉꯥꯏ ꯉꯥꯛꯇ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ ꯔꯥꯈꯣꯟꯒꯤ ꯋꯥꯔꯤꯁꯦ ꯅꯨꯡꯁꯤꯔꯕ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯌꯦꯡꯕꯤꯔꯤꯕ ꯄꯨꯟꯁꯤꯒꯤ ꯃꯔꯨꯝꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯣꯖꯥ ꯔꯥꯈꯣꯟꯒꯤ ꯚꯤꯗꯤꯑꯣ ꯍꯥꯏꯇꯥꯔꯦ ꯉꯁꯤꯒꯤ ꯑꯦꯄꯤꯁꯣꯗꯁꯤꯡꯁꯦ ꯃꯌꯥꯝ ꯕꯣꯔ ꯁꯣꯏꯗꯅ ꯐꯪꯂꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯅ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯣꯃꯦꯟ ꯄꯤꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯣꯖꯥꯗꯁꯨ ꯍꯦꯟꯅ ꯏꯁꯣꯔꯅ ꯂꯣꯏꯅꯕꯤꯕ ꯌꯥꯅꯅꯕ ꯃꯌꯥꯝꯅꯁꯨ ꯕ꯭ꯂꯦꯁꯤꯡ ꯑꯣꯖꯥꯗ ꯄꯤꯕꯤꯔꯛꯎ ꯑꯩꯅ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅꯁꯨ ꯑꯩꯅ ꯃꯤꯀꯨꯞꯁꯤꯗ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯕꯗꯣ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯑꯣꯖꯥ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯑꯩꯅ ꯑꯣꯖꯥꯗ ꯍꯪꯖꯅꯤꯡꯕꯁꯦ ꯍꯣꯏ ꯑꯋꯥꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯗꯤ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯣꯖꯥ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯒꯤ ꯑꯋꯥꯕꯒꯤ ꯋꯥꯔꯤꯁꯦ ꯀꯅꯥꯁꯨ ꯀꯨꯏꯅ ꯁꯥꯡꯅ ꯇꯥꯅꯤꯡꯕꯗꯤ ꯑꯣꯏꯗꯦ ꯍꯣꯏ 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 ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯒꯤ ꯋꯥꯔꯤ ꯃꯇꯝ ꯆꯨꯞꯄꯗ ꯇꯥꯕꯤꯒꯗꯕꯗꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈꯛꯇꯅꯦ ꯑꯣꯖꯥ ꯀꯣ ꯑꯗꯨꯅ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯅ ꯑꯣꯖꯥꯒꯤ ꯑꯋꯥꯕ ꯋꯥꯔꯤꯗꯣ ꯇꯥꯅꯤꯡꯉꯝꯃꯣꯏ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯍꯣꯏ ꯍꯣꯏ ꯑꯗꯨꯕꯨ ꯑꯣꯖꯥꯒꯤ ꯑꯋꯥꯕ ꯋꯥꯔꯤꯗꯨꯁꯨ ꯇꯥꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯦꯟꯅ ꯋꯥꯈꯤꯕꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯑꯃꯁꯨ ꯑꯣꯖꯥ ꯂꯤꯔꯒꯨꯝꯁꯦ ꯍꯣꯏ ꯑꯗꯨ ꯏꯁꯣꯔꯅ ꯇꯧꯕꯤꯕ ꯑꯉꯛꯄꯗꯨꯗꯤ ꯑꯣꯖꯥꯅ ꯍꯧꯖꯤꯛ ꯋꯥꯔꯤꯗ ꯑꯗꯨꯝ ꯐꯣꯡꯗꯣꯛꯄꯤꯔꯦ ꯑꯗꯨꯅ ꯊꯧꯒꯜꯒꯤ ꯄꯨꯟꯁꯤꯗ ꯑꯣꯖꯥ ꯑꯋꯥꯕꯒꯤ ꯋꯥꯔꯤꯗꯤ ꯂꯩꯔꯦ ꯑꯗꯨ ꯅꯨꯡꯉꯥꯏꯕꯒꯨꯝꯕꯒꯗꯤ ꯊꯦꯡꯅꯕꯤꯔꯛꯇꯕ꯭ꯔꯥ ꯑꯣꯖꯥꯕꯨ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯌꯥꯝꯅ ꯊꯦꯡꯅꯩ ꯑꯗꯨꯁꯨ ꯈꯔ ꯇꯝꯕꯤꯔꯝꯃꯣ ꯍꯣꯏ ꯑꯣꯖꯥ ꯍꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊꯧꯒꯜ ꯇꯧꯕ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯑꯍꯤꯡꯕ ꯑꯐꯕ ꯋꯥꯄꯥꯎꯁꯤ ꯁꯟꯗꯣꯛꯆꯕ ꯃꯇꯝꯗ ꯑꯐꯕ ꯋꯥꯄꯥꯎ ꯇꯥꯕꯤꯔꯤꯕ ꯃꯤꯁꯤꯡꯅ ꯄꯨꯛꯅꯤꯡ ꯍꯣꯡꯉꯒ ꯏꯕꯨꯡꯉꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯧꯁꯤꯟꯕꯁꯦ ꯃꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒ ꯌꯥꯝꯅ ꯍꯔꯥꯎꯕ ꯑꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯊꯧꯒꯜꯒꯤ ꯄꯨꯟꯁꯤ ꯅꯠꯇꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯩꯅ ꯏꯕꯨꯡꯉꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯂꯧꯁꯤꯟꯖꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯕꯁꯤꯗꯤ ꯍꯥꯏꯕꯤꯌꯨ ꯑꯣꯖꯥ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯅꯨꯡꯉꯥꯏꯕꯁꯤ ꯃꯔꯝꯗꯤ ꯃꯤ ꯀꯅꯥ ꯑꯃꯠꯇꯅ ꯄꯤꯕꯤꯕ ꯉꯝꯗ꯭ꯔꯕ ꯑꯔꯥꯟ ꯈꯨꯕꯝꯗꯨ ꯃꯥꯅ ꯂꯦꯝꯅ ꯄꯤꯕꯤꯔꯦꯀꯣ ꯑꯗꯨꯅ ꯅꯨꯡꯁꯤꯕ ꯄꯨꯝꯅꯃꯛꯇꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯅꯨꯡꯁꯤꯕꯁꯤꯗꯤ ꯏꯕꯨꯡꯉꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯅꯨꯡꯁꯤꯕꯁꯤꯅꯦꯕ ꯃꯥꯒꯤ ꯅꯨꯡꯁꯤꯕꯁꯤ ꯐꯪꯖꯔꯒ ꯃꯥꯕꯨ ꯑꯩꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩꯒꯤ ꯃꯄꯨ ꯑꯩꯒꯤ ꯀꯟꯕꯤꯕ ꯑꯣꯏꯅ ꯑꯩꯅ ꯐꯪꯖꯕꯁꯦ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯄꯦꯟꯕ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤꯗꯤ ꯂꯩꯇꯦ ꯑꯗꯨꯅ ꯑꯩꯅ ꯏꯕꯨꯡꯉꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯊꯧꯒꯜꯁꯤ ꯇꯧꯖꯔꯝꯗꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯗꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕꯁꯤꯁꯨ ꯑꯩꯅ ꯈꯪꯉꯝꯃꯣꯏꯕ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕꯁꯤ ꯍꯦꯟꯅ ꯍꯦꯟꯅ ꯈꯪꯉꯒ ꯍꯦꯟꯅ ꯍꯦꯟꯅ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯕ ꯑꯄꯦꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯂꯟ ꯊꯨꯝꯅ ꯄꯤꯕ ꯉꯝꯗꯕ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯁꯅꯥ ꯂꯨꯄꯥꯅ ꯄꯤꯕ ꯉꯝꯗꯕ ꯇꯣꯉꯥꯟꯕ ꯏꯪꯊꯕ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕꯁꯤ ꯃꯉꯣꯟ ꯈꯛꯇꯗꯒꯤ ꯐꯪꯉꯦ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯊꯥꯖꯕ ꯍꯥꯏꯕꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯂꯩꯇꯦ ꯑꯗꯨꯅ ꯑꯩꯅ ꯑꯩꯒꯤ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯑꯁꯦ ꯑꯩꯅ ꯇꯠꯇꯅ ꯄ꯭ꯔꯥꯊꯅꯥ ꯇꯧꯖꯕꯁꯤꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯕꯨ ꯏꯁꯣꯔ ꯃꯤ ꯄꯨꯝꯅꯃꯛꯅ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯈꯤꯕ ꯑꯣꯏꯔꯁꯨ ꯅꯍꯥꯛꯅ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯃꯃꯜ ꯌꯥꯝꯕ ꯂꯩꯇꯦ ꯑꯗꯨꯅ ꯑꯩ ꯂꯥꯏꯔꯦ ꯋꯥꯏ ꯑꯗꯨꯕꯨ ꯑꯩ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯜꯂꯦ ꯃꯔꯝꯗꯤ ꯉꯁꯤ ꯐꯥꯎꯕ ꯏꯕꯨꯡꯉꯣꯅ ꯑꯩꯒꯤ ꯀꯔꯤꯁꯨ ꯑꯃꯠꯇ ꯋꯥꯠꯍꯟꯕꯤꯗꯦ ꯑꯩ ꯒꯥꯔꯤ ꯂꯩꯖꯗꯦ ꯑꯗꯨꯕꯨ ꯑꯩ ꯒꯥꯔꯤ ꯌꯥꯝ ꯂꯩ
Maramdi ibungo Jesu Kristabu thajabagi mapana natra aina ngasi chaning ba mafamda ibungo Yauba ngamise. yauba ngamhanbirise aduna sina ibungo magi nungsiba mana ingonda pibiba ingthaba harauba nungaiba sida sina haidokpa ngamjati aduna Krishna ama woina thogalgi punsi sidagi hena nungaiba hena harauba leiti sini aina shabi ma haidokshani yam chumme oza ozagi aina hoji haijabado ataba haidi tabiriba bior pumna mangnasu benja khreda ko ozagi wahai singse haina thamoida harauna taramgani haibase nasagi thajabani oza ozana hoji haibiriba thogalgi punsi chatpa matamdadi waba amata leite maramdi Prabhu Jesu Krista nungsiba isor sina mahakna pibiba bor mayam asina maram oirakanda oza ingthaba nungaibana pik thalle haibani oza thogal chatpada nungna tharakhiba khut paraga chingthokkhibado bor ni haina dum penthok pirangani ko oza je haidi isorgi nungsibaduna ingthabaduna ozagi thamoida leibanina yamna harauje oza ozagi thogalgi punsida nungaiba gi mikup singdusu paudambiba aduga oza aina mu maraksida hangjaningba matanga lei oza aikhoigi Jesu Krista khoigi kanbiba mapu Prabhu Jesu Krista gi wari se oza karigino aikhoina oza hoina leptana sandokliba se haina mi singna he hange boza hoi karigino haidi atopa dharma singi maramdadi kanada su hairuba thodokpa leite adubu Christian oiba singnadi karigino moina Jesugi maramda samna sandu ise haina haibirakpa adum oza da su yarongani khale ado oza ngasigi Punshigi Marumda hariba program sigi platform sigi khudongjaba lobiraga ozana mayamna hangbiribo wahangse nungsibagi hangakpa oiramdoine haibadi phatana hangbadi natte haina khalena chana su ko karigino Jesugi maramda noina sam sandu ise na hanga ise sigi paukhum mamtang ozana pibiramune ai poinani khaktang pijage ko yan hanbadadi Bible gi wahai da pijage kaino haibabu aikhoi ipa ima ipu ibel ahal laman singna siramdai gi mikupta macha masu singbu koksillaga aigi damakta de si tawro ko isa si tawro haibasi macha masu singna yamna luna chekhinna longnai ko hoyoza adugumduna ibungo Jesu Krista gi siramdai gi mikupti karno haibabu nakhoina taibungpan mafam khuding makta chattuna aigi ahingba afaba wapausi sandu ko hairame hoi pungning hongduna aibu thajarba mi sing adubu mapagi masagi thawai sengbagi mingda baptism tawbiyu haina hairame masi nakhoina tawrusu yai tawdrasu yai haiba nate taw haina yathang maturabiba yadraba aduguma yathangni adugi matung inna Prabhu nungsiba aikoina ipa imabu nungsirabadi ipa imana hairambu wasingdu aikoina illi tawe adugumduna aikoigi nungsiba Prabhu na hairambu wasi aikoina indaba yati ani subadana karino hairagadi kanagumba metric tharubu misak amana mahakna first division da natraga top warpa matamda ai handaki metric se top ta la first division da la e na masi aikoi tumina laithokte magi haraun ngaibado mapa mama da kairo laikai da tinnabu mar mamanabi singda ai pass tawre first division da pass tawre na makoina haidu i adugumduna aiga tinnajaruba aigi maru mapa miyoiba haiba jati si Prabhu Jesu Krista nasu nakoina ahanba yathangdi nangi thamoya pumba pungninga pumba pangala pumba yauna nangi Prabhu Ishwarbu nungsiyo hai ani suba yathangdi nangna kairoi laikai nangi kairoi laikai bu nangna samakumna nungsiyo hai kairoi laikai haisi aigi makhada awangda mangda tungda laibasingdu natti prithibida lairiba mapum khudingmaksi aigi kairoi laikai ni maram maduna sirage hana wakhal toromba ai isa magna siningbagi wakhal thadoga ibungo Jesu Krista gi nungsiba mana aibu paptagi kanbiba masung mana ingthaba pibibado
ꯑꯩꯅ ꯐꯪꯖꯈꯤꯕ ꯌꯤꯁꯨ ꯊꯥꯖꯕꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯐꯪꯖꯈꯤꯕꯗꯣ ꯃꯤꯁꯤꯡꯗ ꯐꯪꯍꯟꯅꯤꯡꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯒꯤ ꯍꯔꯥꯎꯕꯁꯤ ꯃꯤꯉꯣꯟꯗ ꯇꯝꯊꯣꯛꯇꯕ ꯌꯥꯗꯦꯕ ꯑꯗꯨꯒꯤ ꯃꯔꯝꯅ ꯏꯕꯨꯡꯉꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯐꯕ ꯋꯥꯄꯥꯎꯁꯤ ꯑꯩꯈꯣꯏꯅ ꯂꯦꯞꯇꯅ ꯁꯟꯗꯣꯛꯆꯔꯤꯕꯅꯤ ꯏꯆꯥꯏꯕꯦꯝ ꯌꯥꯝꯅ ꯐꯖꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯨꯝꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ ꯑꯣꯖꯥꯅ ꯍꯧꯖꯤꯛ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝꯁꯤꯗ ꯍꯥꯏꯕꯗꯤ ꯑꯐꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯍꯥꯛꯁꯤ ꯑꯐꯕ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯏꯁꯣꯔꯅꯦꯕ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯅꯨꯡꯁꯤꯕꯁꯤ ꯉꯥꯏꯍꯥꯛꯇꯪ ꯊꯝꯃꯒ ꯑꯇꯣꯞꯄ ꯄꯣꯠꯁꯛ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯀꯝꯄꯅꯤ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯐꯨꯔꯤꯠ ꯑꯣꯏꯕ ꯌꯥꯏ ꯑꯗꯩ ꯈꯣꯡꯒ꯭ꯔꯥꯎ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯣꯁꯃꯦꯇꯤꯛꯀꯤ ꯑꯥꯏꯇꯦꯝꯗ ꯑꯣꯏꯕ ꯌꯥꯏ ꯑꯐꯕ ꯕ꯭ꯔꯥꯟꯁꯤꯡꯁꯦ ꯑꯩꯈꯣꯏꯅꯁꯨ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯑꯩꯗꯤ ꯃꯤꯅ ꯑꯩꯉꯣꯟꯗ ꯍꯪꯉꯦ ꯑꯁ ꯃꯟꯗꯥꯀꯤꯅꯤ ꯅꯪ ꯃꯥꯏꯗꯣ ꯌꯥꯝꯅ ꯅꯥꯜꯂꯦ ꯀꯔꯤ ꯕ꯭ꯔꯥꯟ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯅ ꯍꯪꯉꯛꯄꯗ ꯑꯩꯅ ꯁꯤꯖꯤꯟꯅꯔꯤꯕ ꯕ꯭ꯔꯥꯟꯗꯣ ꯑꯩꯅ ꯂꯣꯠꯇꯦꯕ ꯑꯣꯖꯥ ꯀꯣ ꯍꯥꯏꯗꯤ ꯑꯩꯗꯤ ꯑꯗꯨ ꯇꯧꯔꯒ ꯁ꯭ꯀꯤꯟ ꯀꯦꯌꯔ ꯄ꯭ꯔꯗꯛ ꯐꯖꯅ ꯁꯤꯖꯤꯟꯅꯔꯒ ꯑꯗꯨꯗꯨ ꯁꯤꯖꯤꯟꯅꯩ ꯑꯗꯨꯗꯨ ꯁꯤꯖꯤꯟꯅꯩ ꯍꯥꯏꯅ ꯑꯐꯕꯗꯣ ꯃꯤꯉꯣꯟꯗꯁꯨ ꯁꯤꯌꯔ ꯇꯧꯕꯤꯈꯤꯕ ꯑꯗꯨꯒꯨꯝꯅ ꯑꯣꯖꯥꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯣꯖꯥꯕꯨ ꯀꯟꯕꯤꯔꯛꯄꯒꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯣꯖꯥꯒꯤ ꯄꯨꯟꯁꯤ ꯑꯍꯣꯡꯕ ꯄꯤꯈꯤꯕꯒꯤ ꯑꯃꯗꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯣꯖꯥꯅ ꯂꯧꯁꯤꯟꯕ ꯃꯇꯝꯗ ꯑꯣꯖꯥꯗ ꯐꯪꯈꯤꯕ ꯅꯨꯡꯉꯥꯏꯕꯁꯤꯡꯗꯣ ꯑꯇꯣꯞꯄ ꯑꯣꯖꯥꯒꯨꯝꯅ ꯋꯥꯔꯒ ꯂꯩꯕ ꯑꯁꯥ ꯁꯨꯡꯎ ꯎꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯗ ꯃꯈꯣꯏꯗꯁꯨ ꯑꯁꯥꯒꯤ ꯃꯌꯣꯟ ꯆꯣꯡꯂꯛꯅꯕꯒꯤꯗꯃꯛꯇ ꯁꯤꯒꯤ ꯖꯤꯁꯨꯒꯤ ꯅꯨꯡꯁꯤꯕ ꯄꯥꯎꯁꯦ ꯁꯟꯗꯣꯛꯄꯅꯦ ꯍꯥꯏꯕꯤꯕꯅꯦꯕ ꯑꯣꯖꯥꯅ ꯍꯥꯏꯕꯤꯔꯤꯁꯦ ꯑꯣꯖꯥ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯊꯥꯒꯠꯆꯩ ꯑꯗꯣ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯌꯦꯡꯕꯤꯔꯤꯕ ꯕꯤꯌꯣꯔ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯏꯁꯣꯔꯒꯤ ꯃꯆꯥ ꯄꯨꯝꯅꯃꯛꯅꯁꯨ ꯑꯣꯖꯥꯒꯤ ꯄꯥꯎꯈꯨꯝꯁꯤꯗ ꯊꯃꯣꯏꯗ ꯄꯦꯟꯕ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕ ꯐꯥꯎꯔꯝꯒꯅꯤ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯇꯥꯕꯤꯕꯗ ꯍꯔꯥꯎꯕ ꯐꯥꯎꯕꯗꯣ ꯑꯗꯨꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯊꯥꯒꯠꯂꯛꯑꯀꯥꯟꯗ ꯇꯥꯗꯣꯏꯅꯦ ꯑꯩꯗꯤ ꯑꯩꯒꯤ ꯏꯃꯥꯡꯁꯤꯗ ꯑꯣꯖꯥꯅ ꯐꯝꯕꯤꯔꯀꯥꯟꯗ ꯑꯣꯖꯥꯅ ꯂꯤꯕꯤꯕꯁꯤda ꯀꯩ ꯍꯥꯏꯅꯤ ꯑꯩꯒꯤ ꯏꯁꯥꯁꯤꯗ ꯇꯨꯁꯦ ꯀ꯭ꯌꯥꯎ ꯀ꯭ꯌꯥꯎ ꯆꯨꯡꯉꯒ ꯉꯁꯥꯏ ꯌꯥꯝꯅ ꯀꯛꯐꯝ ꯌꯥꯎꯗꯕ ꯑꯆꯨꯝꯕ ꯉꯥꯛꯇ ꯈꯨꯝꯕꯤꯔꯛꯄꯁꯤꯗ ꯌꯥꯝꯅ ꯍꯔꯥꯎꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯁꯣꯏꯗꯅ ꯕꯣꯔ ꯐꯪꯕꯤꯒꯅꯤ ꯁꯤꯒꯤ ꯏꯄꯤꯁꯣꯗ ꯑꯣꯖꯥꯒꯤ ꯏꯄꯤꯁꯣꯗꯁꯤꯡꯁꯦ ꯑꯩꯈꯣꯏ ꯑꯅꯤꯔꯛ ꯊꯣꯛꯅ ꯊꯥꯒꯠꯆꯕꯁꯦ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯌꯦꯡꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩ ꯑꯃꯨꯛꯀꯁꯨ ꯈꯨꯠꯂꯨꯅꯗꯨꯅ ꯃꯌꯥꯝꯗ ꯑꯩ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯣꯖꯥꯒ ꯁꯥꯟꯅꯖꯅꯤꯡꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃꯗꯤ ꯂꯩꯔꯤ ꯑꯗꯨꯕꯨ ꯃꯇꯝꯒꯤ ꯑꯀꯛꯅꯕ ꯇꯥꯏꯃꯤꯡꯒꯤ ꯍꯥꯏꯇꯥꯔꯦ ꯑꯀꯛꯅꯕ ꯑꯃꯗ ꯁꯦꯝꯕꯅꯤꯅ ꯑꯣꯖꯥꯗ ꯌꯥꯝ ꯀꯨꯏꯅ ꯃꯇꯝ ꯂꯧꯖꯔꯔꯣꯏꯒꯦ ꯈꯤꯇꯪ ꯇꯦꯟꯅ ꯃꯇꯝ ꯈꯤꯇꯪꯒ ꯂꯧꯖꯈꯤꯒꯦ ꯑꯣꯖꯥ ꯀꯣ ꯋꯥꯔꯁꯨ ꯋꯥꯅ ꯈꯤꯇꯪꯒ ꯑꯣꯖꯥꯅ ꯋꯥꯔꯤ ꯈꯤꯇꯪꯒ ꯁꯨꯝ ꯇꯝꯕꯤꯔꯝꯃꯨ ꯑꯩꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯑꯣꯖꯥꯗ ꯑꯃꯨꯛ ꯍꯪꯖꯅꯤꯡꯕꯁꯦ ꯑꯣꯖꯥ ꯑꯣꯖꯥꯒꯤ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃꯁꯨ ꯇꯥꯍꯟꯕꯤꯔꯦ ꯑꯋꯥꯕꯁꯨ ꯇꯥꯍꯟꯕꯤꯔꯦ ꯑꯩꯈꯣই ꯕꯣꯔꯁꯦ ꯌꯥꯝ ꯐꯪꯖꯩ ꯑꯗꯨꯒ ꯑꯣꯖꯥ ꯃꯤꯑꯣꯏꯕꯁꯤ ꯁꯥꯎꯅꯤꯡꯕ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯅꯤꯡꯉꯝꯗꯕ ꯃꯤꯅ ꯊꯤꯅ ꯆꯩꯔꯛꯄꯗ ꯄꯨꯛꯅꯤꯡ ꯍꯟꯊꯔꯛꯄ ꯑꯁꯤꯒꯨꯝꯕ ꯃꯤꯀꯨꯞꯁꯦ ꯃꯤꯑꯣꯏꯕꯅꯤꯅ ꯑꯣꯖꯥꯁꯨ ꯑꯗꯨꯝ ꯌꯥꯎꯕꯤꯔꯝꯒꯅꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯑꯣꯖꯥ ꯑꯗꯣ ꯑꯗꯨꯒꯨꯝꯕ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯃꯤ ꯑꯃꯅ ꯑꯣꯖꯥ ꯔꯥꯈꯣꯟ ꯅꯪ ꯀꯔꯤꯝ ꯈꯜꯂꯨꯅꯨꯗ ꯅꯨꯡꯉꯥꯏꯇꯕ ꯃꯣꯏꯅ ꯑꯗꯨꯝ ꯈꯪꯗꯗꯅ ꯍꯥꯏꯖꯔꯤꯅꯤ ꯈꯣꯠꯂꯤꯅꯤ ꯍꯥꯏꯅ ꯏꯟꯁꯤꯟꯕꯤꯕ ꯋꯥꯍꯩꯗꯨꯅꯁꯨ ꯑꯣꯖꯥꯒꯤ ꯊꯃꯣꯏꯗꯤ ꯄꯦꯜꯂꯝꯃꯣꯏꯕ ꯑꯣꯖꯥ ꯀꯣ ꯀꯗꯥꯏꯗꯒꯤ ꯑꯣꯖꯥꯅ ꯑꯄꯦꯟꯕ ꯐꯪꯉꯒ ꯏꯪꯊꯕ ꯃꯤꯅ ꯊꯤꯅ ꯉꯥꯡꯉꯁꯨ ꯑꯣꯖꯥꯅ ꯁꯥꯎꯅꯤꯡꯕ ꯃꯤꯀꯨꯞ ꯀꯌꯥꯗꯁꯨ ꯄꯨꯛꯅꯤꯡ ꯐꯥꯖꯤꯟꯕ ꯀꯔꯝꯕ ꯋꯥꯍꯩ ꯀꯅꯥꯒꯤ ꯋꯥꯍꯩꯗꯒꯤ ꯄꯨꯛꯅꯤꯡ ꯐꯥꯖꯤꯜꯂꯒ ꯂꯩꯕ ꯉꯝꯕꯅꯣ ꯍꯥꯏꯕꯁꯦ ꯑꯩ ꯑꯣꯖꯥꯗ ꯍꯪꯖꯅꯤꯡꯉꯦꯕ ꯑꯣꯖꯥꯗ ꯃꯤꯑꯣꯏꯕꯁꯤꯡꯅ ꯏꯟꯁꯤꯟꯕꯤꯕ ꯋꯥꯍꯩꯗ ꯑꯣꯖꯥ ꯃꯄꯨꯡ ꯐꯥꯔꯣꯏꯕ ꯑꯗꯨꯅ ꯑꯣꯖꯥꯅ ꯃꯄꯨꯡ ꯐꯥꯏ ꯈꯟꯖꯕ ꯑꯣꯖꯥꯗ ꯏꯇꯠ ꯇꯠꯇꯅ ꯊꯕꯛ ꯇꯧꯕꯤꯕ ꯕꯥꯏꯕꯜ ꯚꯔꯁꯀꯨꯝꯕ ꯂꯩꯕꯤꯕ꯭ꯔꯥ ꯑꯗꯨꯁꯨ ꯑꯣꯖꯥ ꯑꯝꯇꯪ ꯍꯥꯏꯕꯤꯔꯝꯃꯨ ꯑꯣꯖꯥ ꯑꯩꯅꯁꯨ ꯉꯁꯥꯏ ꯑꯩꯈꯣꯏ ꯐꯝꯃꯤꯟꯅꯕꯗꯗꯤ ꯍꯥꯏꯗꯣꯛꯆꯈ꯭ꯔꯦꯀꯣ ꯑꯣꯖꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒ ꯐꯝꯃꯤꯟꯅꯕꯅꯦ ꯁꯤꯗꯤ ꯃꯌꯥꯝ ꯇꯥꯃꯤꯟꯅꯗꯣꯏꯅꯦ ꯑꯗꯨꯅ ꯑꯩ ꯍꯥꯏꯗꯣꯛꯆꯒꯦ ꯑꯩꯅ ꯆꯦꯠꯅ ꯄꯥꯏꯖꯕꯁꯤꯗꯤ ꯒꯣꯁꯄꯦꯜ ꯖꯣꯟ 13ꯒꯤ 34ꯗꯣ ꯒꯣꯁꯄꯦꯜ ꯖꯣꯟ 13ꯒꯤ 34 ꯅꯈꯣꯏꯅ ꯁꯦꯟ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯧ ꯅꯈꯣꯏꯅ ꯁꯦꯟ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯕ ꯂꯩꯔꯕꯗꯤ ꯃꯤꯁꯤꯡꯅ ꯅꯈꯣꯏ ꯑꯩꯒꯤ ꯁꯦꯕꯣꯛꯅꯤ ꯍꯥꯏꯕ ꯈꯪꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯧ ꯍꯥꯏꯕꯁꯤ ꯃꯁꯤ ꯄꯥꯏꯖꯔꯒ ꯑꯩꯅ ꯈꯪꯖꯕ ꯉꯝꯕꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯕ ꯕꯥꯏꯕꯜꯒꯤ ꯋꯥꯔꯁ ꯑꯃ ꯍꯥꯏꯔꯗꯤ ꯁꯥꯝ ꯅꯝꯕꯔ 37ꯒꯤ 25ꯗꯣ ꯗꯦꯕꯤꯠꯅ ꯍꯥꯏꯈꯤꯕꯗꯣ ꯑꯩ ꯅꯍꯥ ꯑꯣꯏꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯍꯜ ꯑꯣꯏꯔꯛꯂꯦ ꯑꯗꯨꯅ ꯑꯐꯕ ꯃꯤꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯅ ꯆꯤꯡꯅꯤ ꯐꯧꯅꯤꯗꯨꯅ ꯆꯥꯕ ꯑꯃꯁꯨꯡ ꯑꯐꯕ ꯃꯤꯒꯤ ꯃꯆꯥ ꯃꯁꯨꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯕꯗꯨ
ꯑꯩꯈꯣꯏ ꯑꯩꯅ ꯊꯦꯡꯅꯔꯛꯇ꯭ꯔꯤ ꯍꯥꯏꯕ ꯋꯥꯔꯁ ꯑꯃ ꯂꯩꯗꯅꯀꯣ Psalm number 37ꯒꯤ verse 25 25ꯁꯦ ꯑꯩ ꯅꯍꯥ ꯑꯣꯏꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯍꯜ ꯑꯣꯏꯔꯛꯂꯦ ꯑꯐꯕ ꯃꯤꯒꯤ ꯃꯆꯥꯅ ꯆꯤꯡꯅꯤ ꯐꯥꯎꯅꯤꯗꯨꯅ ꯆꯥꯕ ꯑꯩꯅ ꯈꯛ ꯎꯔꯛꯇ꯭ꯔꯤ ꯍꯥꯏꯕꯗꯣ ꯃꯗꯨ ꯆꯦꯠꯅ ꯄꯥꯏꯖꯔꯒ ꯑꯩ ꯍꯤꯡꯖꯕꯅꯤ ꯃꯔꯝꯗꯤ ꯑꯩ ꯑꯐꯕ ꯃꯤ ꯑꯃꯕꯨꯗꯤ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯏꯃꯨꯡ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯖꯕꯒꯤ ꯃꯄꯥꯟꯅ ꯑꯩꯅ ꯁꯤꯔꯕ ꯃꯇꯨꯡꯗ ꯑꯣꯏꯔꯁꯨ ꯍꯤꯡꯉꯤꯉꯩ ꯃꯇꯝꯗ ꯑꯣꯏꯔꯁꯨ ꯑꯩꯒꯤ ꯏꯆꯥ ꯏꯁꯨꯁꯤꯡꯁꯤ ꯆꯔꯥꯗꯤ ꯍꯦꯜꯂꯒ ꯁꯤꯔꯣꯏ ꯍꯥꯏꯕ ꯋꯥꯈꯜ ꯑꯃ ꯊꯥꯖꯕꯗꯣ ꯐꯥꯎꯍꯟꯕꯤꯕ ꯊꯥꯖꯕ ꯂꯩꯗ ꯍꯣꯏ ꯍꯣꯏ ꯑꯗꯨꯒꯨꯝꯕꯒꯤ ꯑꯁꯥꯗꯨꯗ ꯑꯩ ꯑꯗꯨꯝ ꯍꯤꯡꯖꯔꯒ ꯍꯔꯥꯎꯔꯒ ꯑꯗꯨꯝ ꯂꯩ ꯍꯥꯏꯇꯥꯔꯦ ꯌꯥꯏ ꯑꯣꯖꯥꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯕ ꯊꯧꯒꯜꯒꯤ ꯑꯗꯨꯝ ꯆꯠꯃꯤꯟꯅꯕ ꯊꯦꯡꯅꯖꯕ ꯃꯇꯝꯗꯁꯨ ꯑꯣꯖꯥꯁꯦ ꯍꯔꯥꯎꯔꯒ ꯑꯗꯨꯝ ꯂꯩꯔꯝꯃꯦ ꯑꯣꯖꯥꯁꯦ ꯍꯥꯏꯗꯤ ꯄꯨꯟꯁꯤꯔꯣꯜꯅꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯅꯤ ꯃꯁꯛ ꯌꯥꯝꯃꯦ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯏꯕ ꯁꯛꯂꯣꯟ ꯃꯌꯥꯝꯁꯦ ꯑꯗꯨꯕꯨ ꯑꯣꯖꯥꯒꯤ ꯑꯋꯥꯕ ꯁꯛꯂꯣꯟꯁꯤꯡ ꯁꯛꯐꯝꯁꯤꯡ ꯏꯃꯨꯡꯗ ꯌꯨꯝꯗ ꯊꯝꯕꯤꯔꯝꯃꯒ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯍꯔꯥꯎꯅ ꯃꯣꯃꯣꯟ ꯅꯣꯛꯄ ꯃꯥꯏꯊꯣꯡꯒ ꯂꯣꯏꯅꯅ ꯑꯣꯖꯥꯅ ꯊꯧꯒꯜ ꯂꯥꯛꯄꯤꯕꯁꯤ ꯎꯖꯕꯗ ꯑꯩꯈꯣꯏꯁꯨ ꯑꯣꯖꯥꯒꯤ ꯃꯇꯧ ꯇꯝꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯑꯃꯨꯛꯀꯁꯨ ꯅꯆꯥꯅ ꯑꯩ ꯍꯥꯏꯖꯔꯤꯁꯤꯅꯦꯀꯣ ꯑꯣꯖꯥ ꯑꯗꯨꯒ ꯑꯣꯖꯥ ꯑꯩꯅ ꯑꯃꯇꯪꯒ ꯍꯪꯖꯅꯤꯡꯕꯁꯦ ꯑꯣꯖꯥꯗ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯑꯣꯖꯥ ꯀꯥꯏꯅꯕ ꯂꯩꯇꯕ ꯂꯝꯗꯝꯗꯨꯗꯁꯨ ꯑꯗꯨꯝ ꯎꯅꯒꯅꯤꯀꯣ ꯑꯣꯖꯥ ꯑꯩꯈꯣꯏ ꯁꯥꯁꯇ꯭ꯔꯅ ꯇꯥꯛꯄꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯁꯤ ꯁꯔꯒ ꯑꯗꯨꯝ ꯍꯦꯛꯇ ꯍꯥꯏꯔꯒꯦꯀꯣ ꯑꯩꯈꯣꯏꯅ ꯍꯥꯏꯅꯕꯅꯤꯅ ꯌꯥꯏ ꯌꯥꯏ ꯑꯣꯖꯥ ꯍꯥꯏꯕꯤꯌꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯣꯏꯅ ꯎꯅꯒꯅꯤ ꯁꯛꯇꯤ ꯑꯩꯈꯣꯏ ꯈꯪꯅꯅꯤ ꯑꯗꯨꯕꯨ ꯁꯤꯅ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯁꯤꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅꯤ ꯁꯤꯅ ꯏꯆꯥꯅꯤ ꯏꯁꯨꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯂꯩꯔꯔꯣꯏ ꯑꯗꯨꯒ ꯑꯃꯨꯛꯀ ꯑꯩꯈꯣꯏ ꯗꯦꯕꯤꯠꯅ ꯍꯥꯏꯕꯤꯔꯝꯕ ꯋꯥꯔꯤ ꯑꯃ ꯑꯩꯈꯣꯏꯅ ꯄꯟꯕ ꯇꯥꯔꯗꯤ ꯃꯥꯒꯤ ꯃꯆꯥꯅꯤꯄꯥ ꯕꯦꯠꯁꯦꯕꯥꯅ ꯄꯣꯛꯄ ꯃꯆꯥꯁꯤ ꯌꯥꯝ ꯀꯟꯅ ꯅꯥꯕ ꯀꯥꯟꯗ ꯗꯦꯕꯤꯠꯁꯤ ꯂꯩꯃꯥꯏꯗꯐꯥꯎ ꯊꯔꯣ ꯋꯣꯜꯂꯒ ꯇꯦꯡꯊꯥꯔꯒ ꯆꯥꯗ ꯊꯛꯇꯅ ꯃꯥ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯍꯥꯏꯖꯩꯌꯦꯕꯀꯣ ꯑꯗꯨ ꯃꯆꯥꯅꯤꯄꯥꯗꯨ ꯁꯤꯔꯦ ꯃꯆꯥ ꯁꯤꯔꯕ ꯃꯇꯝꯗꯗꯤ ꯃꯥꯅ ꯃꯅꯥꯏꯁꯤꯡꯗ ꯀꯔꯤ ꯍꯥꯏꯒꯦꯕꯨ ꯑꯩ ꯏꯔꯨ ꯂꯨꯖꯔꯒꯦ ꯐꯤ ꯑꯍꯟꯕ ꯄꯨꯊꯣꯔꯛꯑꯣ ꯑꯗꯨꯒ ꯆꯥꯛ ꯊꯧꯔꯥꯡ ꯇꯧꯔꯣ ꯍꯥꯏ ꯃꯗꯨꯗ ꯃꯅꯥꯏ ꯄꯨꯝꯅꯃꯛꯁꯤꯅ ꯉꯛꯑꯦꯕ ꯑꯗꯨꯒ ꯃꯉꯣꯟꯗ ꯍꯪꯉꯦ ꯏꯅꯤꯡꯊꯧ ꯑꯉꯥꯡꯗꯨ ꯅꯥꯔꯤꯉꯩ ꯃꯇꯝꯗꯗꯤ ꯏꯅꯤꯡꯊꯧꯅ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯒ ꯑꯔꯣꯏꯍꯦꯟ ꯈꯪꯗꯅ ꯂꯩꯃꯥꯏꯊꯛꯇ ꯊꯔꯣ ꯋꯣꯜꯂꯒ ꯇꯦꯡꯊꯥꯅ ꯑꯣꯏꯔꯒ ꯏꯁꯣꯔꯗ ꯍꯥꯏꯖꯈꯤ ꯑꯗꯨ ꯍꯧꯖꯤꯛ ꯁꯤꯔꯀꯥꯟꯗꯅ ꯇꯧꯕꯤꯔꯤꯁꯤ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯗꯦꯕꯤꯠꯅ ꯀꯔꯤ ꯍꯥꯏꯒꯦꯕꯨ ꯑꯩꯅ ꯃꯗꯨ ꯇꯧꯕꯗꯨꯗꯤ ꯑꯩꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯒ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯍꯥꯏꯖꯕꯗꯣ ꯏꯆꯥꯅꯤꯄꯥꯗꯨꯒꯤ ꯄꯨꯟꯁꯤ ꯀꯟꯅꯅꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯂꯧꯈꯠꯄꯤꯈ꯭ꯔꯦ ꯑꯗꯨ ꯃꯥꯅ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯗꯤ ꯑꯃꯨꯛ ꯍꯟꯅ ꯎꯅꯔꯔꯣꯏ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯆꯠꯄ ꯃꯇꯝꯗ ꯃꯥꯒ ꯎꯅꯅꯤ ꯍꯥꯏ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯁꯛ ꯈꯪꯅꯅꯤ ꯎꯅꯅꯤꯀꯣ ꯍꯌꯦꯡꯁꯦ ꯑꯗꯨꯅꯤ ꯑꯣꯖꯥꯗ ꯑꯩꯅ ꯍꯪꯖꯅꯤꯡꯉꯤꯁꯦ ꯑꯣꯖꯥ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯕ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕ ꯑꯩꯈꯣꯏꯁꯦ ꯀꯥꯏꯅꯕ ꯂꯩꯇꯕ ꯂꯝꯗꯝ ꯁꯔꯒꯒꯤ ꯂꯝꯗꯝꯗꯨꯗꯁꯨ ꯑꯩꯈꯣই ꯁꯣꯏꯗꯅ ꯎꯅꯒꯅꯤ ꯑꯗꯣ ꯑꯣꯖꯥ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯃꯇꯪ ꯑꯣꯖꯥꯗ ꯑꯣꯖꯥꯅ ꯊꯧꯒꯜꯒꯤ ꯄꯨꯟꯁꯤꯗ ꯍꯧꯖꯤꯛ ꯍꯤꯡꯕꯤꯕꯁꯦ ꯃꯃꯥꯅ ꯍꯥꯏꯗꯤ ꯏꯃꯥꯅꯗꯤ ꯁꯞꯄꯣꯔꯠ ꯇꯧꯔꯦ ꯍꯥꯏꯕ ꯇꯥꯖꯔꯦ ꯑꯣꯖꯥ ꯀꯣ ꯑꯗꯣ ꯏꯆꯥꯁꯤꯡꯅꯁꯨ ꯑꯣꯖꯥꯅ ꯊꯧꯒꯜ ꯆꯠꯄꯁꯦ ꯏꯆꯥꯁꯤꯡꯒꯤꯁꯨ ꯑꯗꯨꯝ ꯐꯨꯜ ꯁꯞꯄꯣꯔꯠ ꯑꯗꯨꯝ ꯂꯩꯕꯤꯕ꯭ꯔꯥ ꯑꯗꯨꯁꯨ ꯇꯥꯖꯅꯤꯡꯉꯤ ꯑꯣꯖꯥ ꯐꯅꯤ ꯑꯩ ꯍꯥꯏꯖꯒꯦ ꯑꯩꯁꯤ ꯄꯣꯔꯣꯝꯄꯥꯠꯇ ꯂꯩꯔꯤꯉꯩ ꯃꯇꯝꯅꯦ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯒꯦꯕꯨ ꯄꯣꯔꯣꯝꯄꯥꯠꯀꯤ ꯚꯔꯥꯗ ꯂꯩꯕꯅꯤ ꯍꯥꯏꯔꯤꯕ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯁꯤ ꯅꯨꯃꯤꯗꯥꯡꯗ ꯄ꯭ꯔꯊꯅꯥ ꯇꯧꯃꯤꯟꯅꯩ ꯑꯗꯨ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯩꯉꯣꯟꯗ ꯍꯥꯏ ꯃꯥꯗꯤ ꯕꯕꯥ ꯀꯧꯋꯦꯕ ꯑꯩꯉꯣꯟꯗ ꯕꯕꯥ ꯅꯪ ꯊꯧꯒꯜ ꯇꯧꯕ ꯇꯣꯛꯄ ꯌꯥꯗꯦ ꯆꯥꯕ ꯃꯈꯩꯗꯤ ꯑꯩꯅ ꯉꯝꯖꯕ ꯃꯈꯩ ꯑꯩ ꯍꯣꯠꯅꯖꯒꯦ ꯅꯪꯅ ꯀꯔꯤ ꯑꯃꯠꯇ ꯅꯨꯡꯁꯥ ꯊꯤꯕꯤꯅꯨ ꯍꯥꯏꯔꯒ ꯃꯥꯁꯤ ꯄꯨꯡ 3:30ꯗ ꯍꯧꯒꯠꯂꯒ ꯑꯩꯈꯣꯏ ꯁꯣꯏꯕꯝ ꯂꯩꯀꯥꯏ ꯑꯗꯨꯗ ꯍꯣꯇꯦꯜ ꯃꯆꯥ ꯑꯃ ꯇꯦꯛ ꯇꯧꯔꯒ ꯃꯥꯅ ꯆꯥꯕ ꯊꯥꯏ ꯑꯗꯨꯒ ꯏꯆꯥꯁꯤꯡꯅ ꯕꯕꯥ ꯏꯃꯥꯅ ꯆꯥꯕ ꯊꯥꯈ꯭ꯔꯕꯅꯤꯅ ꯃꯤ ꯃꯔꯛꯇ ꯇꯤꯟꯅꯅꯕ ꯕꯕꯥꯒꯤ ꯁꯦꯠꯅ ꯆꯥꯅꯅꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯉꯝꯅꯅꯕ ꯍꯣꯠꯅꯖꯒꯦ ꯍꯥꯏꯔꯒ ꯃꯈꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯒ ꯑꯩꯁꯤ ꯀꯅꯥꯃꯠꯇꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗꯅ ꯏꯆꯥꯁꯤꯡꯒꯤ ꯁꯞꯄꯣꯔꯠꯀ ꯏꯆꯥꯒꯤ ꯁꯞꯄꯣꯔꯠꯀ ꯅꯨꯄꯤꯒꯤ ꯁꯞꯄꯣꯔꯠꯀ ꯇꯧꯔꯒ
ꯏꯁꯣꯔꯒꯤ ꯊꯧꯒꯜꯁꯦ ꯏꯁꯣꯔꯒꯤ ꯊꯧꯒꯜꯁꯦ ꯑꯗꯨꯝ ꯇꯧꯖꯔꯛꯄꯅꯤ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯑꯣꯖꯥꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯔꯤꯁꯤꯗ ꯏꯆꯥꯁꯤꯡꯅꯁꯨ ꯏꯁꯣꯔꯒꯤ ꯊꯧꯒꯜꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯑꯣꯖꯥꯗ ꯁꯞꯄꯣꯔꯠ ꯇꯧꯏ ꯏꯃꯥꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯏ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯨꯅ ꯑꯣꯖꯥꯒꯤ ꯊꯧꯒꯜꯒꯤ ꯄꯨꯟꯁꯤꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯤꯕ ꯏꯃꯥꯁꯨ ꯏꯆꯥꯁꯤꯡꯁꯨ ꯍꯌꯦꯡ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯅꯤ ꯀꯅꯥꯅ ꯍꯥꯟꯅ ꯆꯠꯀꯅꯤ ꯏꯁꯣꯔꯒꯤ ꯃꯅꯥꯛꯇ ꯈꯪꯕꯗꯤ ꯉꯝꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯃꯅꯕꯨ ꯍꯥꯜꯂꯕꯁꯨ ꯑꯣꯖꯥꯒꯤ ꯐꯦꯃꯤꯂꯤꯗꯒꯤ ꯆꯠꯈꯤꯕ ꯑꯃ ꯌꯥꯎꯕꯗꯣ ꯍꯌꯦꯡ ꯍꯧꯖꯤꯛ ꯂꯩꯍꯧꯔꯤꯕꯁꯤꯡꯗꯣ ꯁꯔꯒꯗꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯎꯅꯗꯣꯏꯅꯦ ꯍꯥꯏꯕ ꯀꯥꯏꯅꯕ ꯂꯩꯔꯣꯏ ꯍꯥꯏꯕ ꯑꯣꯖꯥ ꯀꯣ ꯌꯥꯝ ꯍꯔꯥꯎꯖꯩ ꯑꯣꯖꯥꯅ ꯕꯣꯔ ꯐꯪꯕ ꯄꯨꯟꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯇꯥꯡꯀꯛꯁꯤꯡꯒꯤ ꯋꯥꯔꯤ ꯀꯌꯥ ꯂꯤꯕꯤꯕ ꯑꯗꯨꯒ ꯑꯣꯖꯥꯒꯤ ꯊꯥꯖꯕ ꯆꯦꯠꯄꯒꯤ ꯑꯁꯤꯒꯨꯝꯕ ꯇꯝꯖꯅꯤꯡꯉꯥꯏꯇꯅ ꯊꯜꯂꯕ ꯑꯣꯖꯥꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯉꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯤꯔꯒ ꯂꯣꯒꯣꯁ ꯒꯣꯁꯄꯦꯜ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯁꯤꯟꯖꯕ ꯅꯨꯡꯁꯤꯕ ꯑꯣꯖꯥꯁꯤꯡꯒꯤ ꯋꯥꯔꯤ ꯕꯣꯔ ꯐꯪꯂꯕ ꯑꯉꯛꯄꯅ ꯊꯜꯂꯕ ꯏꯁꯣꯔꯅ ꯇꯧꯕꯤꯕ ꯑꯉꯛꯄꯅ ꯊꯜꯂꯕ ꯕꯣꯔꯒꯤ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯂꯤꯕꯤꯅꯕ ꯁꯦꯝꯖꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯨꯟꯁꯤꯒꯤ ꯃꯔꯨꯝꯗ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯑꯣꯖꯥꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯂꯥꯛꯄꯤꯕ ꯑꯗꯨꯒ ꯑꯣꯖꯥꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯇꯥꯔꯨꯕ ꯈꯨꯗꯤꯡꯗ ꯕꯣꯔ ꯑꯗꯨꯝ ꯐꯪꯉꯒ ꯂꯩꯒꯗꯕ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯑꯣꯖꯥꯅ ꯂꯤꯕꯤꯕꯒꯤ ꯑꯣꯖꯥ ꯑꯃꯨꯛꯀꯁꯨ ꯋꯥꯟꯁ ꯑꯒꯦꯟ ꯑꯩ ꯑꯃꯨꯛꯀꯁꯨ ꯊꯦꯡꯛ ꯌꯨ ꯍꯥꯏꯖꯔꯤꯀꯣ ꯇꯁꯦꯡꯅ ꯑꯣꯖꯥꯒ ꯋꯥꯔꯤ ꯁꯥꯟꯅꯖꯅꯤꯡꯕꯗꯤ ꯌꯥꯝꯅ ꯂꯩ ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯈꯨꯗꯣꯡꯆꯥꯕ ꯍꯥꯏꯕꯗꯤ ꯑꯣꯖꯥꯗ ꯑꯩꯅ ꯁꯥꯖꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯣꯖꯥꯅ ꯈꯨꯝꯕꯤꯔꯤꯕ ꯄꯥꯎꯈꯨꯝꯁꯤꯡ ꯑꯁꯤꯗ ꯃꯌꯥꯝꯅ ꯄꯦꯟꯕꯤꯍꯧꯗꯕ ꯑꯣꯖꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯃꯨꯛꯀ ꯍꯟꯅ ꯄꯥꯝꯕꯤꯕ ꯂꯩꯔꯒꯁꯨ ꯀꯣꯃꯦꯟ ꯁꯦꯛꯁꯟꯗ ꯁꯣꯏꯗꯅ ꯊꯝꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯣꯖꯥꯕꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯎꯅꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯃꯇꯝꯗꯣ ꯂꯧꯖꯒꯦ ꯉꯁꯤꯒꯤꯗꯤ ꯃꯇꯝꯒꯤ ꯑꯀꯛꯅꯕ ꯂꯤꯃꯤꯠ ꯑꯃꯗ ꯁꯦꯝꯖꯕ ꯑꯣꯏꯕꯅ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯅꯅꯕ ꯊꯧꯔꯥꯡ ꯇꯧꯖꯔꯒꯦ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯝꯗꯥꯏꯁꯤꯗ ꯑꯩꯅ ꯑꯣꯖꯥꯒꯤ ꯏꯄꯤꯁꯣꯗ ꯑꯅꯤꯃꯛ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯌꯦꯡꯕꯤꯈꯤꯕ ꯑꯃꯗꯤ ꯕꯣꯔ ꯐꯪꯉꯤ ꯍꯥꯏꯗꯨꯅ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯃꯣꯏꯗꯒꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯃꯌꯥꯝꯁꯨ ꯍꯦꯟꯅ ꯕꯣꯔ ꯐꯪꯕ ꯃꯤꯑꯣꯏ ꯉꯥꯛꯇ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯑꯩꯅ ꯃꯌꯥꯝꯁꯨ ꯋꯤꯁ ꯇꯧꯖꯔꯤ ꯑꯗꯨꯒ ꯑꯣꯖꯥꯅ ꯑꯣꯖꯥꯒꯤ ꯄꯨꯟꯁꯤꯒꯤ ꯕꯣꯔ ꯐꯪꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯂꯤꯕꯤꯔꯒ ꯃꯌꯥꯝꯗ ꯇꯥꯍꯟꯕꯤꯔꯛꯄ ꯑꯁꯤꯒꯤ ꯂꯃꯟ ꯑꯩꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯁꯤꯡꯕ ꯉꯝꯃꯔꯣꯏ ꯑꯗꯨꯕꯨ ꯑꯣꯖꯥꯒꯤ ꯋꯥꯔꯤꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯗꯨꯒꯨꯝꯂꯕ ꯂꯝꯕꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯉꯥꯜ ꯍꯦꯟꯅ ꯆꯥꯎꯍꯟꯒꯅꯤ ꯑꯣꯖꯥ ꯑꯦꯃꯦꯟ ꯊꯦꯡꯛ ꯌꯨ ꯑꯗꯨꯅ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯁꯨ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯅ ꯂꯥꯛꯄꯤꯕꯒꯤꯁꯨ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯑꯣꯖꯥꯅ ꯂꯥꯛꯄꯤꯕꯁꯤꯗ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯅꯨꯡꯉꯥꯏꯖꯕ ꯑꯗꯨꯒꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯆꯝꯕ ꯂꯣꯒꯣꯁ ꯒꯣꯁꯄꯦꯜ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯂꯩꯖꯔꯤꯕ ꯅꯆꯥ ꯑꯩꯈꯣꯏꯅ ꯑꯣꯖꯥꯗ ꯌꯥꯝ ꯏꯆꯝ ꯆꯝꯕ ꯒꯤꯐ ꯑꯃꯇꯪ ꯑꯣꯖꯥꯗ ꯄꯤꯖꯒꯦ ꯑꯣꯖꯥꯅꯁꯨ ꯍꯔꯥꯎꯅ ꯂꯧꯕꯤꯌꯨ ꯑꯗꯨꯒ ꯁꯤꯒꯤ ꯒꯤꯐꯁꯤꯅ ꯑꯣꯖꯥꯒꯤ ꯊꯧꯒꯜ ꯆꯠꯄꯗ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃꯇ ꯑꯣꯏꯔꯕꯁꯨ ꯊꯛꯄꯗ ꯁꯤꯖꯤꯟꯅꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩ ꯍꯥꯏꯖꯒꯦ ꯑꯩ ꯑꯣꯖꯥꯗ ꯒꯤꯐ ꯑꯃꯇꯪ ꯄꯤꯖꯒꯦ ꯑꯣꯖꯥ ꯌꯥꯝ ꯍꯔꯥꯎꯖꯩ ꯑꯣꯖꯥꯅ ꯁꯤꯝꯇ ꯂꯧꯕꯤꯌꯨ ꯑꯣꯖꯥ ꯊꯦꯡꯛ ꯌꯨ ꯑꯣꯖꯥ ꯑꯩ ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥꯗꯧꯅ ꯑꯩꯈꯣꯏꯁꯨ ꯕꯣꯔ ꯄꯤꯕꯤꯌꯨꯅꯦ ꯑꯣꯖꯥ ꯀꯩꯒꯤꯅꯣ ꯅꯥꯟꯊꯕꯤꯌꯨꯅꯦ ꯀꯣꯛꯇ ꯑꯣꯖꯥ ꯑꯩꯈꯣꯏꯁꯨ ꯑꯣꯖꯥꯗꯧꯅ ꯃꯥꯏ ꯄꯥꯛꯅ ꯄꯨꯟꯁꯤ ꯁꯥꯡꯅ ꯊꯧꯒꯜ ꯇꯧꯕ ꯉꯝꯕ ꯑꯩꯈꯣꯏ ꯇꯤꯝꯁꯨ ꯑꯣꯏꯖꯒꯦꯀꯣ ꯑꯣꯖꯥ ꯊꯦꯡꯛ ꯌꯨ ꯕꯦꯃꯥ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯑꯃ ꯑꯣꯏꯔꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯥꯎꯗꯝꯐꯝ ꯀꯅꯥꯒꯤ ꯃꯐꯝꯗꯕꯨ ꯄꯥꯎꯗꯝꯁꯤꯒꯦ ꯑꯩꯈꯣꯏꯒꯤ ꯄꯥꯎꯗꯝꯁꯤ ꯀꯅꯥꯅ ꯇꯥꯕꯤꯒꯗꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝꯗ ꯂꯣꯒꯣꯁ ꯒꯣꯁꯄꯦꯜ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯛꯈ꯭ꯔꯕ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯨꯗꯤꯡꯃꯛ ꯑꯁꯤꯕꯨ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯌꯧꯍꯟꯅꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯕꯤꯕꯁꯤ ꯑꯆꯧꯕ ꯏꯁꯣꯔꯒꯤ ꯊꯧꯔꯥꯡ ꯑꯃꯅꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤꯕꯨ ꯄꯥꯏꯈꯠꯄꯤꯔꯤꯕ ꯂꯣꯒꯣꯁ ꯒꯣꯁꯄꯦꯜ ꯃꯤꯅꯤꯁꯇ꯭ꯔꯤꯕꯨ ꯑꯩꯅ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯁꯤꯒꯨꯝꯕ ꯄꯥꯎꯗꯝꯐꯝ ꯂꯩꯇ꯭ꯔꯕ ꯑꯩꯒꯨꯝꯕ ꯃꯤꯑꯣꯏꯆꯥ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯁꯦ ꯃꯤꯄꯨꯝ ꯇꯤꯡꯅ ꯇꯥꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯊꯪ ꯄꯥꯎꯗꯝ ꯀꯌా ꯇꯝꯃꯛꯄ ꯉꯝꯅꯅꯕꯒꯤꯗꯃꯛ ꯏꯁꯣꯔꯅ ꯅꯈꯣꯏꯕꯨ ꯕꯣꯔ ꯄꯤꯅꯕꯤꯔꯦ ꯍꯥꯏꯔꯒ ꯃꯗꯨꯒꯤ ꯊꯧꯔꯥꯡꯗꯨ ꯄꯥꯏꯈꯠꯄ ꯉꯝꯍꯟꯕ ꯑꯣꯏꯕꯤꯁꯅꯨ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯋꯤꯁ ꯇꯧꯖꯅꯤꯡꯕꯗꯤ ꯂꯣꯒꯣꯁ ꯒꯣꯁꯄꯦꯜ ꯃꯤꯅꯤꯁꯇ꯭ꯔꯤꯁꯦ ꯏꯁꯣꯔꯅ ꯍꯦꯟꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯍꯦꯟꯅ ꯃꯁꯤꯗꯒꯤ ꯑꯆꯧꯕ ꯊꯕꯛ ꯀꯌꯥ ꯃꯔꯨꯝ ꯇꯧꯗꯨꯅ ꯊꯧꯒꯜ ꯇꯧꯔꯤꯕ ꯃꯤꯁꯤꯡꯒꯤ ꯊꯧꯒꯜꯒꯤ ꯄꯨꯟꯁꯤꯁꯤ ꯃꯤꯑꯣꯏ ꯆꯥ ꯀꯌꯥꯒꯤ ꯃꯐꯝꯗ ꯌꯧꯍꯟꯕ
ꯉꯝꯍꯟꯕꯤꯔꯁꯅꯨ ꯍꯥꯏꯅ ꯏꯕꯨꯡꯉꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯄ꯭ꯔꯊꯅꯥꯒ ꯂꯣꯏꯅꯅ ꯑꯩ ꯋꯥꯍꯩꯁꯤ ꯈꯛꯇꯪ ꯂꯣꯒꯣꯁ ꯒꯣꯁꯄꯦꯜ ꯇꯤꯝꯕꯨ ꯊꯥꯒꯠꯆꯔꯝꯒꯦ. Thank you, Oza. Thank you, Oza. Yam thagachari. Thank you. Ngasi Punshigi Marumda program sida mayamna thoido hendona nungsiba mayamna thoido hendona sakhangbiba Ishorgi macha manai Oza Rakhon lakpiraga sigumlaba board tana thallaba Oza da Ishorna tawbiba angakpasing wari libiduna ngasigi program asida ataba mioi kaya board fanghanbiramba aduga Logos Gospel Ministry gi mathaktasu board pibiramba adugidamakta Oza ba haini haletana thagachari. Thagachari. Yengbikiba nusiraba irei pumnamakpusu thagachari. Ngasigi oinadi Punshigi Marumda thauramase matang swaida loisinaba mayamdagi tanjado lawjage. Mathangi next episode da amuk Ishorna tawbiba angakpasing ki khudol leiraba adugumlaba Ishorgi bor fanglaba kanagumba mioi ama amuk Punshigi Marumda thauramsina puduna lakjage. Ngasigi damaktadi thauramse matang swaida loisinjage. Yengbiriba khudimakpu amuk kahna khurumjare.